ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯈꯨꯗꯦꯡꯊꯥꯕꯤ ꯑꯦꯔꯤꯌꯥꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ 36 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ 4 ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯄꯔꯁꯟ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 2ꯗꯤ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯩꯔꯒꯁꯨ ꯁꯤꯅꯥ ꯀꯩꯊꯦꯜ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯔꯤꯡꯒꯨꯏ ꯍꯣꯔꯩꯀꯥꯐꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ NBG 5 ꯁꯣꯛꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯔꯤꯡꯒꯨꯏ ꯍꯣꯔꯩꯀꯥꯐꯣꯡꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯅꯥꯒꯥ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ 5 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯅꯠꯇꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯂꯩꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯤꯜ 19ꯗ ꯂꯣꯡꯆꯔ ꯍꯤꯜ ꯔꯦꯟꯖ ꯑꯃꯗꯤ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 20ꯗꯒꯤ ꯃꯦ 2 ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯔꯤꯡꯒꯨꯏ ꯁꯣꯡꯐꯦꯜ ꯑꯃꯁꯨꯡ ꯃꯨꯂꯥꯝ ꯚꯤꯂꯦꯖꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯒꯤ ꯌꯥꯎꯂꯦꯟ ꯚꯤꯂꯦꯖ ꯃꯅꯥꯛꯇ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯇꯝꯅꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯪꯌꯨꯊꯣꯠ ꯈꯣꯟꯒꯤ ꯃꯦꯗꯤꯌꯥ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯔꯤꯡꯒꯨꯏ ꯚꯤꯂꯦꯖꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ CSO ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯎꯈ꯭ꯔꯨꯜꯅ NACN GPRNꯗ ꯃꯔꯥꯜ ꯊꯥꯡꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯔꯥꯡ ꯈꯛꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯇ ꯉꯥꯏꯔꯤꯉꯩꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯊꯤꯡꯖꯤꯜꯂꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯇꯥꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯦꯞꯄꯨ ꯌꯥꯎꯂꯦꯟ ꯚꯤꯂꯦꯖꯇꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯍꯦꯚꯦꯟ ꯑꯃꯗꯤ TM ꯀꯥꯁꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯀꯨꯀꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯐꯥꯏꯇꯔꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤ꯫ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕꯁꯨ ꯑꯁꯤ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯀꯟꯈꯠꯇꯨꯅ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯑꯔꯣꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯎꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯄꯨꯁꯄꯥ ꯗꯦꯕꯤ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯀꯗꯕꯅꯤ꯫ MGWU 4000ꯗ ꯅꯥꯀꯨꯜ ꯄꯥꯎꯗꯦꯜꯒꯤ ꯂꯣꯏꯅꯕꯤ ꯄꯨꯁꯄꯥ ꯗꯦꯕꯤ 63 ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯋꯦꯜꯐꯦꯌꯔ ꯌꯨꯅꯤꯌꯟ MGWU ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯄꯨꯁꯄꯥ ꯗꯦꯕꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒ ꯂꯣꯏꯅꯅ ꯁꯅꯥ, ꯁꯦꯜ ꯑꯃꯁꯨꯡ ꯑꯇꯩ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯀꯌꯥꯃꯔꯨꯝ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯨꯗꯛꯇ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁ꯭ꯄꯤꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯁꯦꯝꯂꯒ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯉꯥꯛ-ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯁꯤ ꯁꯣꯇꯤꯟ ꯀꯨꯃꯥꯔ ꯍꯧꯖꯤꯛ ꯅꯧꯅ ꯄꯥꯜꯂꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯃꯔ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ CPI ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 10ꯅ ꯇꯦꯔꯥ ꯈꯝꯅꯥꯝ ꯂꯩꯔꯛ ꯕꯖꯥꯔꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯁꯪꯂꯦꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯨ, ꯁꯦꯚ ꯃꯅꯤꯄꯨꯔ, ꯁꯦꯚ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯥꯏꯗꯣꯛꯂꯒ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯗꯕ, ꯃꯦ 3ꯗ ꯆꯍꯤ ꯐꯥꯈ꯭ꯔꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯗꯕ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ꯫ ꯉꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ 9,000 ꯔꯣꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯑꯁꯤ-ꯑꯅꯥ ꯅꯪꯈ꯭ꯔꯦ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗꯕ
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯕꯤꯔꯒꯅꯨ ꯍꯥꯏꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯈꯥ ꯇꯥꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯤꯈꯜ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯄ ꯌꯥꯕꯅ ꯋꯦꯁ ꯕꯦꯡꯒꯜꯗ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯄꯨꯈꯠꯂꯛꯄ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯃꯦ 19ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯟꯅꯔꯒꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯀꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔꯌꯀꯥꯟꯇ ꯑꯃꯗꯤ ꯖꯁꯇꯤꯁ ꯖꯣꯏꯃꯥꯂꯥ ꯕꯥꯒꯆꯤꯒꯤ ꯕꯦꯟꯆꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯅ ꯂꯧꯒꯗꯕ ꯑꯣꯏꯕꯅ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯄꯅ ꯆꯨꯝꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯔꯣꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯦ 19ꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇ꯭ꯔꯤꯅꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯀꯔ ꯃꯁꯦꯜ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯡꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯅꯕ ꯋꯥꯀꯠꯂꯛꯄꯅꯤ꯫ ꯑꯦꯠꯂꯥꯟꯇꯤꯛ ꯀ꯭ꯔꯨꯖ ꯁꯤꯞꯇ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯗ ꯃꯤꯑꯣꯏ 3 ꯁꯤꯔꯦ꯫ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯀ꯭ꯔꯨꯖ ꯁꯤꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤ꯫ ꯑꯣꯁꯤꯟ ꯋꯦꯠ ꯑꯦꯛꯁꯄꯤꯗꯤꯁꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯦꯝ.ꯚꯤ. ꯍꯣꯟꯗꯤꯌꯁ ꯖꯍꯥꯖ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯃꯤꯑꯣꯏ 3 ꯍꯛꯆꯥꯡ ꯉꯝꯂꯛꯈꯤꯗꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯇꯦꯟꯁꯤꯚ ꯀꯦꯌꯔ ꯌꯨꯅꯤꯠꯇ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ WHO ꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯄꯤꯗꯤꯃꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇꯗꯤꯁ ꯇꯧꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯇꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯑꯅꯥꯕ ꯎꯆꯤꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯔꯤꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯁꯟꯗꯣꯛꯈꯤꯕ ꯉꯝꯃꯤ꯫ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯂꯥꯟ ꯑꯁꯤꯗ ꯇꯣꯡꯖꯩ ꯈꯟꯕ ꯃꯤꯑꯣꯏꯗꯨ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯅꯪꯕ ꯊꯧꯗꯣꯛꯁꯤꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯅ ꯁꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯈꯥꯏꯗꯣꯛꯅꯈꯤꯕ ꯃꯇꯝ ꯀꯨꯝꯖꯥ 1947ꯗ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯥꯈ 10ꯒꯤ ꯃꯊꯛꯇ ꯁꯤꯈꯤ꯫ ꯀꯨꯝꯖꯥ 1969ꯗ ꯒꯨꯖꯔꯥꯠꯇ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯤꯑꯣꯏ 1,000ꯒꯤ ꯃꯊꯛꯇ ꯁꯤꯈꯤ꯫ ꯀꯨꯝꯖꯥ 1984ꯗ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯦꯟꯇꯤ-ꯁꯤꯈ ꯔꯥꯏꯑꯣꯠꯇ ꯃꯤꯑꯣꯏ 2,900ꯗꯒꯤ 9,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤ꯫ ꯃꯁꯤ ꯅꯠꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩ꯫ ꯈꯖꯤꯛꯇꯪ ꯊꯦꯡꯊꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯆꯨꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯅ ꯀꯨꯝꯖꯥ 1989ꯗꯒꯤ 1990 ꯐꯥꯎꯕꯗ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯁꯨꯡ 1997-1998ꯗ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯅꯤ ꯑꯁꯤꯅꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯍꯥꯏꯕꯁꯤ ꯃꯨꯁꯂꯤꯝꯅ ꯃꯤꯁꯤꯡ ꯌꯥꯝꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯥꯁꯃꯤꯔ ꯄꯟꯗꯤꯠ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ ꯍꯤꯟꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯈꯛꯁꯨ ꯈꯨꯟꯗꯥꯔꯒ ꯂꯩꯔꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯊꯣꯛꯄ, ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯊꯤꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯥꯁꯃꯤꯔ ꯄꯟꯗꯤꯠꯀꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯈꯤ꯫ ꯍꯤꯟꯗꯨꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯑꯣꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠ ꯂꯥꯈ 3ꯗꯒꯤ 5 ꯐꯥꯎꯕ ꯃꯌꯨꯝ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯗꯦꯜꯂꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯥꯟꯖꯤꯟꯅꯔꯛꯈꯤ꯫ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯆꯍꯤ 33 ꯁꯨꯈ꯭ꯔꯕ ꯐꯥꯎꯕꯗ ꯀꯥꯁꯃꯤꯔꯤ ꯄꯟꯗꯤꯠꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯈꯨꯟꯗꯥꯔꯤꯕ ꯕ꯭ꯔꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛꯠ ꯀꯥꯎꯟꯁꯤꯜ ꯂꯤꯡꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯃꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯨꯕꯗꯒꯤ ꯁꯥꯊꯤꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯕ꯭ꯔꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯌꯨꯝ ꯃꯩ ꯊꯥꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 30,000ꯗꯒꯤ 90,000 ꯐꯥꯎꯕ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯟꯖꯦꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯕ꯭ꯔꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 300ꯗꯒꯤ 800 ꯐꯥꯎꯕ ꯁꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨ ꯆꯍꯤ 18 ꯍꯧꯈ꯭ꯔꯕꯁꯨ ꯕ꯭ꯔꯨ ꯀꯥꯡꯕꯨ ꯑꯗꯨ ꯃꯤꯖꯣꯔꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯍꯜꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯈꯤꯅꯕ ꯃꯐꯝ ꯐꯥꯎꯕ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯥꯀꯣꯡ ꯁꯥꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯡ ꯑꯁꯤꯒꯗꯤ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕꯁꯤꯅ ꯃꯤ ꯁꯤꯕ ꯌꯥꯕ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯄꯥꯏꯅꯔꯒ ꯑꯃꯅ ꯑꯃꯗ ꯂꯥꯟꯗꯥꯅꯕꯅꯤ꯫
ꯂꯥꯟ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯍꯥꯏꯕ ꯑꯃꯠꯇ ꯌꯦꯡꯅꯗꯦ꯫ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯇꯝ ꯁꯥꯡꯅ ꯉꯥꯛꯂꯛꯇꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯣꯏꯕ ꯊꯧꯁꯤꯜ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤꯕꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯆꯍꯤ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 260 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯌꯨꯝ 9,000ꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000 ꯔꯣꯝ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯀꯝꯄꯅꯤ 290ꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯇꯨꯗ ꯍꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯌꯥꯔꯛ ꯍꯣꯠꯅꯍꯟꯈꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯍꯤ 1 ꯊꯝꯂꯕꯁꯨ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯗꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯤ꯫ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ ꯐꯤꯚꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞꯀꯤ irang ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯏꯔꯥꯡ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤꯡꯗꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯃꯒ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯅ ꯑꯃꯗ ꯆꯪꯅꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯀꯥꯁꯃꯤꯔ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯕ꯭ꯔꯨꯁꯤꯡꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯅꯤꯡꯁꯤꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯁꯃꯤꯔ ꯄꯟꯗꯤꯠꯅ ꯅꯪꯂꯤꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝꯅ ꯅꯪꯒꯗ꯭ꯔꯥ? ꯕ꯭ꯔꯨ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯗꯤ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯏꯔꯥꯡ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯀꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪ-ꯇꯞꯄ ꯄꯨꯔꯛꯀꯦ, ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯡꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯂꯩꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯇꯣꯡꯖꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯖꯅꯤꯡꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯇꯔꯦꯠ ꯁꯤꯔꯦ, ꯅꯥꯒꯥ 5 ꯁꯣꯛꯂꯦ, ꯕꯪꯒꯔ 3 ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫